Demand yamna laygiba requested video ne sigi mathel je oidoine hojik athubada puduna lakcharagani tharoi ki mukbang mayam ngai biramo mayamna chabiro habado ai fajana chara dabne tharoi ngakta fajana hauna yamdrengo ngasi lairurabane ngasi singnarurabane thawaina ije khoi atopadai nate khoi khungi lobuk na tori masi ja lobuk tagine fajana bazada lebdo nungai taba mafam rang khangdamina sise yam hawdoine morok kha satak toraga chawe dum chawe sise masi kai tharoi doino lobuk tharoi ningai bi kai le baduraba sise nate ko mayamna kaurang na ngai na bado lani athubada yamna ado ngasi je leire ado hayema phajana kaaga mukting ani ngasi chamthoani duga sunday da mai tawrani jana hauna ije yengbada di yamdaba manbo ane bako yam jame do sengbada ne hela yam yangbase yam yamme basise yam ngai biramo porani thubada aduna mayamna video asi yengnabagidamagta like share subscribe to biramo aduga anauba viewers ang apojingsu video asi yengnabagidamagta subscribe to silamo aduga bell icon lamsu nambiramo. Okay, stay tuned everyone.